ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯒꯕꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯑꯥꯒꯁꯠ 16ꯅ ꯂꯥꯛꯄꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯁꯤꯡꯕꯨ ꯇꯛꯊꯣꯛꯅꯕ ꯆꯠꯊꯔꯛꯂꯤꯕ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩꯒꯤ ꯂꯥꯟ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯍꯟꯗꯨꯅ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯅꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜ ꯁꯤꯟꯐꯝ ꯑꯃꯗꯤ ꯁꯛꯇꯝ ꯀꯟꯕ ꯂꯨꯞꯀꯤ ꯊꯧꯃꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯥꯒ ꯎꯅꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯟꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯤ.ꯑꯩꯆ. ꯔꯥꯅꯤ ꯑꯃꯗꯤ ꯇ꯭ꯔꯦꯖꯔꯔ ꯄꯥꯛꯄꯤꯅꯆꯤꯡꯕ ꯊꯧꯃꯤ ꯀꯌꯥꯅ ꯂꯨꯆꯤꯡꯗꯨꯅ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯔꯥꯖ ꯚꯕꯟꯗ ꯆꯠꯇꯨꯅ ꯒꯕꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯊꯥ 15ꯔꯣꯝ ꯁꯨꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜ ꯁꯤꯟꯐꯝ ꯑꯃꯗꯤ ꯁꯛꯇꯝ ꯀꯟꯕ ꯂꯨꯞꯀꯤ ꯊꯧꯃꯤꯁꯤꯡꯅ ꯒꯕꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕꯗꯤ ꯊꯥ 15ꯔꯣꯝ ꯁꯨꯔꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯤꯔꯝꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯈꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯕꯨ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤꯅꯤ ꯂꯥꯟ ꯑꯁꯤꯗ ꯃꯤꯔꯝꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯜꯂꯛꯂꯤꯕ ꯍꯧꯖꯤꯛꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯑꯃꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯍꯛꯊꯦꯡꯅꯅ ꯌꯥꯎꯔꯕꯅꯤꯅ ꯃꯈꯣꯏꯒ ꯆꯠꯊꯔꯤꯕꯁꯨ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯕꯥ ꯆꯍꯤ 2019-20 ꯄꯨꯊꯔꯤꯕ ꯁꯦꯟꯐꯝ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯆꯪꯈꯤꯒꯅꯤ ꯔꯤꯄꯣꯔꯠ ꯁꯦꯟꯕꯥ ꯆꯍꯤ 2019-20ꯒꯤ ꯃꯅꯤꯄꯨꯔ ꯐꯥꯏꯅꯥꯟꯁꯅ ꯄꯤꯕ ꯑꯣꯗꯤꯠ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯥꯎꯠꯁ꯭ꯇꯦꯟꯗꯤꯡ ꯗꯦꯠ ꯄꯨꯊꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯕꯨ ꯅꯩꯅꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯗꯦꯠ ꯁ꯭ꯇꯦꯕꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯃꯇꯝ ꯌꯥꯝꯅ ꯆꯪꯂꯕ ꯌꯥꯏ ꯍꯥꯏꯅ ꯀꯟꯇ꯭ꯔꯣꯂꯔ ꯑꯦꯟ ꯑꯣꯗꯤꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ (CAG)ꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ ꯃꯅꯤꯄꯨꯔ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯐꯤꯖꯤꯀꯦꯜ ꯇ꯭ꯔꯦꯗ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ CAGꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯠ ꯁ꯭ꯇꯦꯕꯤꯂꯥꯏꯖꯦꯁꯟ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯗ ꯁꯦꯟꯕꯥ ꯆꯍꯤ 2019-17 ꯑꯃꯁꯨꯡ 2020-2021 ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯑꯃꯗ ꯆꯥꯗ 13.93ꯒꯤ ꯁꯦꯟꯐꯝ ꯄꯨꯊꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯛ ꯗꯦꯠ (GSDP) ꯔꯦꯁꯤꯑꯣ ꯑꯁꯤ ꯁꯦꯟꯕꯥ ꯆꯍꯤ 2019-17ꯗ ꯆꯥꯗ 13.51 ꯑꯣꯏꯔꯝꯕ ꯑꯗꯨ ꯁꯦꯟꯕꯥ ꯆꯍꯤ 2020-21ꯗ ꯆꯥꯗ 30.65ꯗ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯦꯠ ꯁ꯭ꯇꯦꯕꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯕꯖꯦꯠꯇ ꯌꯥꯎꯗꯕ ꯑꯍꯦꯟꯕ ꯁꯦꯟꯐꯝꯁꯤꯡ ꯄꯨꯁꯤꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯁꯨꯝ ꯆꯠꯊꯔꯕꯗꯤ ꯄꯕ꯭ꯂꯤꯛ ꯗꯦꯠ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯑꯦꯀꯥꯎꯟꯠ ꯂꯥꯏꯑꯦꯕꯤꯂꯤꯇꯤ ꯄꯨꯟꯁꯤꯜꯂꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯥꯏꯑꯦꯕꯤꯂꯤꯇꯤꯒꯤ GSDP ꯁꯤ ꯆꯥꯗ 12.68 ꯌꯧꯔꯒꯅꯤ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ 31ꯗꯒꯤ ꯍꯧꯗꯨꯅ ꯉꯔꯥꯡ ꯂꯣꯏꯁꯤꯟꯈꯤꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯗ ꯄꯨꯊꯣꯛꯈꯤꯕ ꯕꯖꯦꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛ ꯁꯦꯟꯕꯥ ꯆꯍꯤ 2019-20ꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯅꯤꯗꯒꯤ ꯂꯨꯄꯥ ꯀꯔꯣꯔ 130.51ꯒꯤ ꯂꯣꯟ ꯑꯣꯏꯅ ꯄꯨꯈꯤꯕ ꯑꯗꯨꯁꯨ ꯌꯥꯎꯗꯦ ꯍꯥꯏꯔꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯅꯤ ꯑꯁꯤꯗꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯨꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯑꯥꯎꯠꯁ꯭ꯇꯦꯟꯗꯤꯡ ꯂꯥꯏꯑꯦꯕꯤꯂꯤꯇꯤꯒꯤ ꯃꯅꯨꯡꯗꯁꯨ ꯆꯟꯗꯦ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯦꯃꯥꯎꯟꯠ ꯑꯣꯏꯅ ꯀꯔꯣꯔ 9.94 ꯑꯃꯗꯤ ꯏꯟꯇꯔꯦꯁꯠ ꯑꯣꯏꯅ ꯀꯔꯣꯔ 10.6ꯀꯤ ꯁꯦꯟꯐꯝ ꯁ꯭ꯇꯦꯠ ꯕꯖꯦꯠꯇꯒꯤ ꯁꯤꯡꯒꯠꯈꯤ ꯍꯥꯏꯔꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤꯕ ꯁꯔꯚꯤꯁ ꯁꯤꯚꯤꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ VIP ꯒꯦꯁꯠ ꯍꯥꯎꯁ ꯒꯚꯔꯟꯃꯦꯟꯠ ꯀ꯭ꯋꯥꯇꯔ ꯃꯅꯤꯄꯨꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯁ ꯑꯦꯟड ꯇ꯭ꯔꯥꯏꯕꯦꯜ ꯀꯣꯂꯣꯅꯤꯒꯤ ꯑꯜꯇꯔꯅꯦꯇꯤꯚ ꯍꯥꯎꯁꯤꯡ ꯁꯥꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄ꯭ꯂꯥꯅꯤꯡ ꯑꯦꯟड ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯅ ꯆꯍꯤ 10ꯒꯤ ꯇꯦꯅꯔ ꯑꯣꯏꯅ ꯂꯨꯄꯥ ꯀꯔꯣꯔ 198 ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯥꯎꯁꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯅꯁꯨ ꯆꯍꯤ 10ꯒꯤ ꯅꯦꯇꯔ ꯑꯣꯏꯅ ꯂꯣꯟ ꯂꯨꯄꯥ ꯀꯔꯣꯔ 91.51ꯒꯤ ꯁꯦꯟꯐꯝ ꯍꯗꯀꯣ ꯍꯥꯏꯔꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯗꯒꯤ ꯂꯧꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯒꯕꯔꯅꯔꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯊꯥ 15 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯅꯕ ꯒꯕꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯥꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯌꯥꯎꯅ ꯔꯥꯖ ꯚꯕꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ
Governor mayai tangbal loduna pangthokkiba security meeting aduda chief secretary amadi security advisor da natana lamdam asigi DGP amasung GOC 57 Mountain Division IGAR South amadi tongan ba paramilitary force ki makok thongba official sing kaya su saruk yaki hairi security meeting aduda lamdam asigi tangai phadaba nongmada changdaba yadraba potchai amadi hidak langthak potsilaknabagi khwaidagi maru oiriba National Highway Number 2 amadi National Highway Number 38 senggot sagatpagi thabak kayam khumang choksinna paikhatli haina hangbaga loinana highway ani asida khudongthiba pamdaba thodok thoktanaba security na ngak chenbagi mathau taba thabak kudimak DGP da paikhatnaba khanganbaga loinana lamdam asida law and order maintain tawduna thamnaba security meeting aduda saruk yakiba makok thongba security official singda pautak pikhi hari Makha tarakpa pauda Aziz Khan da kihallakibasing sengdoraktrabadi aingi mateng Louragani Fakruddin Masana masabu lalulup amagi miyoi ni haina sak takjaba amana United Committee Drive Against Anti-Social and Illegal Immigrant gi General Secretary oina thawpuriba Aribam Aziz Khan gi yumda nongmai round kaya kapsinduna aki akhang nanghallamle Hariba miyoi asina masagi maral jazaduna miyam khangna sengdoraktaba thoklabadi mahaki mathakta legal action lokhalagani haina committee asigi president Maulana Fakruddinna phongdokhre ngasi hata golapati da leiba loop asigi office ta pangthokiba paugi mifam amada Fakruddinna makata na hai haukiba tha asigi 13 gi numidang pung 4 makhai rom tabada mobile number amadagi masana masabu lalulup amagi miyoi ni haijaba amana Aribam Aziz Khan da yumfam yaudaba maral kaya ama sijinduna ingau rokta lakadabani haina kihellaki madugi matung numidang pung 13 rom tabada Aziz Khan gi yumgi akoibada nongmai round kaya kaptuna aki akhang nanghalamki Aziz Khan lamdam asigi drug muthatnaba honabada achouba thodang lawriba miyoi amani asigumba miyoi amada life threaten tawba haibasi committee asina haksinna lawi mahak masana lalulup amagi miyoi ni haina saktak charibasi loop adugi maikeidagi asengbani natraga sengdabani haibadu mari leinaba singna thidokpiyu hairiba miyoi asina miyam khangna mahakna tawkiba maral adugi damak sengdoraktuna makhatana asigumba thawongsing chathabiganu haina su phongdokhi makhataragba pauda September 10 phawbada renewal fee thajinbirau chaliba chahi asida leibaki oina achouba irang leibana maram oiraga thabak thauramsing kaya pangthokpa yadabagi mathakta mamangda amukta thokidriba ising ichauna lamdamsida chauna amangba pire ising ichauna maram oiduna sine directors guildgi maru oiba document amadi chechang ayamba mangkhibadagi director singi biodata singsu yaukhre maram aduna guilds asigi member khudimangna isa isagi personal resume amadi lisingani kunmari kunmanga gi renewal fee lakliba September 10 lisingani kunmari phawbugi manungda thajinbiraknaba khangalakli Hariba tang asi phawbada renew tawraba member sing khaktamak active member oina logjagani haina su makha tarakli loinana anoba ming chanbigadaba singsu lakliba September 10 lisingani kunmari phawbada ming chanbi hounaba haijari hana guilds asigi member oiningba matamda athingba amata leitana admission yaramba adu September 10 gi matungdagi di anoba member sing loksinbada guilds asigi chanabi niyam kharagi makhada loksilagani aduna hauzik film namliba amadi release ki sem saraba guilds asigi member di oidriba director singna khudong chadaba asi mayokna danabagi damakta mathakta panjariba matam asigi manungda anungba singna ming chanbagi tanja lobi honaba sine directors guild manipur gi general secretary Ojit Babu ningthaujamna khoyek piduna thadorokpa chirol amana phongdorakli Makha tarpa pauda naga kuki lal yauna manipurda thokliba irangsi congressna maru hulambani siba sena Mamangda thokiba naga kuki gi lal yauna hauzik manipurda thokliba kuki narco terrorist singi irang asidi congressna rajniti gi khudongchaba launaba congressna maru hulambani haujikchu makhatana irang kaya tholakpa yabagi akiba lei maram aduna lamdam sidagi congress maru phangna muthatlabadi irang mayamsi phagani haina ngasi imphal gi babuparada leiba Siba Sena Manipur Pradesh ki Sena Babanda pangthokiba athauba singi ikai khumnaba utpagi thoram amada Siba Sena Manipur Pradesh ki President Moirangthem Tombina phongdokhre ngasi August 13 na lakpada Imalebak Manipur gi damak thawai katkraba athauba Bir Tikendrajit Charai Thangal Yengkhoiba Major
Chongthamia amadi atay masak khanghodraba athauba singa loinana haukiba chahi lising ani kulumdoigi May 3 dagi kuki narco terrorist singna chatharakpa landa asida thawai thakraba amasung mangkraba athauba singi mafamda Maira hai laina singba katuna ikai khumnaba utpagi thoram amada wafam sing asi phongdokladuna moirangthem tombina hai kumja lising ani kulumdoigi May 3 dagi chatharakliba kuki narco terrorist singi landa asi tasengna laibak thibani tasengna makti landa asi Bangladesh amadi Myanmar dagi ain kaina changsilakiba kuki narco terrorist singna Bangladesh India amadi Myanmar dagi lam machet lauraga refugee kuki jati singtagi oiba lebak ama semnanaba honabada China amadi America na mateng pangbadagi thokpani masida Congress na amuk maru hulhanbani Manipur da thokliba naga kuki gi lan amadi haujik chathariba kuki narco terrorist sing lan asi Congress na maru hulanbani aduna Manipur dagi Congress maru phangna muthattaba haibasi irang asi ngakpigani muthatlabadi irang asi phagani haujiksu Congress na tawroidaba thabak kaya tawrambana pamdaba thabak kaya thorakpa yari maramdi haukiba chahi lising amaga chamapon humbudra manga dagi ain kaina kuki mayam changlakibadu Congress na karigi thinglamdabano Hana kuki khul khara saidanglaga leirambadagi khul chamapon ga maripu taruk asi kamdongna hengalambano ipa ipu singna thambiramba Maihurol dagi lairaklaba thangjing chingbu kamdongna thangting ohenbano NDA lengak asina Manipur kannaba honariba asi mateng pangbadi tawdana karigi assembly dagi mapan thokibano hainasu hanglakli Makha tarakpa pauda China gi foreign minister Myanmar chatkadauri punna taun 380 gi manungda junta na chama phana control tawdre China gi foreign minister Wangi na August 13 dagi 13 phawba Myanmar amadi Thailand da chatkadori haina China gi foreign ministry gi maikei dagi phongdoragli Wangi na mahaki khongchat adu ahanba Myanmar da thungani madu loirba matung Thailand da Lamkang Mekong Corporation Foreign Ministry gi meeting mapan suba chahi gi mifam adusu saruk yagadoribani panba yai haukiba chayol China gi special envoy for Asian Affairs Deng Junna Myanmar gi junta na luchingba nipido gi lebak aduda tangdu leitaba amadi mara chetpa lengak ama leinabagi matangda wari chanaki mahaki khongchat adu Myanmar gi rebel singna Northern Chan State ki Lasio da leiba North Eastern Military Command na loksilaba matungda oikibani China na junta gi maru oiba ally ama oibata natana yamna chauna khulai supply tawriba lebakni Foreign Minister Wangi gi khongchat adu Myanmar ga China ga hana leinaramba mari adu hena phagatnaba hiram khudingmaki oiba lamda miyeng chungchinaba honagadoribani Nakal amaromda Myanmar gi Civilian National Unity Government ki Defense Minister U Yi Mongna phongdokibada Myanmar da leiriba apunba town 380 gi manungda military junta na control tawriba asi town chama fadre hairi wafam adu mahakna National Unity Lenga ki President Prime Minister Foreign Minister Finance and Planning Minister yauba panel discussion amada phongdokibani ministry asina Myanmar gi town sing asi saruk mari thokna khaidui madugi manungda town humpudra manga na rebel singna mapung phana loksinkhre atopa town chamaga manga rebel singna question duna leiri loinana town humpudra manga amadi akan mamongda lan chathari aduga town maripu 19 amana junta lenga ki makhada leiri hairi ethnic army singna hokiba thadagi activity hengatuna mafam kaya hena loksin mangamli hairi Makha taba pauda Manipur thogaiba amadi kaibagi wafam aikhoigi punsina amadi paliba lengak asina hek leiri ba makhaidi oithokloi CM Manipur thogaiba amadi Manipur kaibagi wafam asi aikhoigi punsina amadi paliba lengak asina leiri ba makhaidi oithokloi haina Manipur gi Chief Minister Nongthombam Birena phongdokre wafam asi ngasi India gi 63 suba Independence Day ga mari leinana India gi machu ohumgi phiral yumthong khudingda pahenbagi pandamda pangthokliba Har Ghar Tiranga gi bike rally campaign ama Imphal East District ki Palace compound da haudokibaga thoromga mari leinana phongdokibani naha chani rom na saruk yaduna chathakiba bike rally adu Bishnupur District ki Chingai Lampak Moirangda lamthungpham oikhi thorom adugi matangda Chief Minister N Birena Paumisingda makha taradun hai Bharat ki amatta oiba wakhalonda ponsinnaba
पुनसिन्नबा प्राइम मिनिस्टर नरेंद्र मोदी की मखादा पाइखटलिबा हर घर तिरंगा असिदा मणिपुर की यामलबा मियोय कयाना थोकलकदुना सरुक यादुना नेशनल फ्लैग ता इकाई खुमनबा उद्दुना नहा कया बाइक रैली चटलिबा असि नुंगाइबा फावे अमरोमदा हौजिक लमदम असिगी मियाम यामना वानरे हाइबा लेंगाकना फजना खंगी मसिगिदमक पाइखटपा याबा थौरांग कया लेंगाकना पाइखटली लमदम असिदा हानगुम हंजिनदुना नुंसिनना लैमिन्ननबा सिनगनी अमदि मियोय कांगलुप अमना अपाम्बा तालकपा हाइबा असिदी थिंगलुबा यारोय अदुबु मणिपुर की अपुनबगी सक्तमदी मालेमगी कांगलुप अमदी शक्ति अमतना थुगाइबा ngamloi हाइबा वफमसु मणिपुर की चीफ मिनिस्टर नोंथोंबम बिरेना ngasi थौरम अदुदा फोंगोखी मखा तारकपा पाउदा तोखाइबा वाखलो लेहनबा हाइबसी अफबा एजुकेशन की ममी नते गवर्नर लेबाक असिगी सिटीजन अमा ओइना नेशन फर्स्ट हाइबा वाखलोंदा मांगजिल थागदबनी एजुकेशन हाइबसी अखोइबु अफबा मियोय अममम ओहेन्नबनी लाइनिंग लाइसोन जात बिजात अमदी फुरुपना मांगजिल थादुना तोखाइबा वाखलोन अमा लेहनबा हाइबसी अफबा एजुकेशन की ममी नते हाइना मणिपुर की गवर्नर लक्ष्मण प्रसाद आचार्यना फोंदोखरे इंडियन इंस्टीट्यूशन ऑफ इंफॉर्मेशन टेक्नोलॉजी सेनापति की मंत्री पुखीदा नौना छाबा बॉस हॉस्टल कम मेस कम डाइनिंग हॉल हांगदोक्तुना इंस्टीट्यूशन असिदा खुचिन्नबगी थौरमदा वाफम असि मणिपुर की गवर्नर लक्ष्मण प्रसाद आचार्यना फोंदोखिबनी थौरम अदुदा गवर्नर लक्ष्मण प्रसाद आचार्यना मणिपुर असि हौकिबा था 15 असिदा तंगदु लेतादबा फिबम अमदा लैरकली अदुबु अचेतपा थाजबा अमगा लोइनना मियामना पीस की लमदा चंगसिलकपा असिना मरम ओइरगा लमदम असि महौसागी लंबिदा हंजिलकली हाइबा असि अरानबा वाफम ओइरोय स्टेट असिदा तोंगान तोंगानबा मफमसिंगदगी लाक्लिबा महिरोइसिंगबु टेक्ता कायदना थमदुना अफबा एजुकेशनल इन्वायरमेंट अमा थंबा ngamkiba अदुबु थागतनिंगाइनि लेबाक असिना कुमजा लिसिंग अनिगा निफुगा तरेट फावबदा चौखटपा लेबाक अमा पांदम थमलिबा असिदा अखोइ पुमनामकना अमत्ता ओइना चंगसिनबा मतम ओइरे हाइकि स्टेट असिदा लैरिबा महिरोइसिंगना अफबा मखलगी महै मसिंग ताकपि तंबिदुना लाइरिक लाइसोन जात बिजात फुरुप की ओइबा अपिकपा वाखलोन गी वांगमदा थोरक्तुना लेबाक असिगी चौखटपा अमदि मिंचत पुरकनबा होनबदा करी थौदांग यागदगे हाइबगी खन्नबगी मतम ओइरे हाइनसु गवर्नर लक्ष्मण प्रसाद आचार्यना पाउजेलकली थौरम अदुदा बोर्ड ऑफ गवर्नर ट्रिपल आईटी सेनापति मणिपुर चेयरमैन डॉक्टर सुखी ओरियल इंस्टीट्यूट असिगी डायरेक्टर प्रोफेसर कृष्णन भास्कर ओजासिंग अमदी स्टेट असिगी मसक नायरबा मियोय कया अमदी लमदम असिगी महिरोय कयाना सरुक याखी थौरमगी सरुक अमा ओइना गवर्नरना लुचिंगदुना नौना संगारिबा हॉस्टल अमदी मेस कम डाइनिंग हॉल की अकोइबदा उ चारा कयासु थाकी हाइरी